Manipur Police Department ki tokhaiba dog squad among us Manipur Police ke Director General of Police LM Khaute na hangdokre. Amasung angang singbu piklingai dagi hauna ningthina takpi tambiba hauragadi tungda laibak asiki afaba citizen putok bangamgani haina MP Dr. R.K. Ranjan na phongdokre. Mayam bukrum jari adom ni biri basi Impact News ni ay pinki okram na hauzik pungja si faw bagi maroi ba pausing miyam da pizari. Manipur Police Department gi dog squad ama ngasi Manipur Police ki Director General of Police LM Khaute na hangdokre. Dog squad asida ahan bo oina Belgian Malinois Mari amadi trainer nipan yauri. State asigi law and order gi fibam fataba drug smuggling gi case kaya ama laibana state asida gi tokhaiba asigi tokhaiba dog squad ama leiba asina yamna hena kanaba oiragani haina DGP na phongdokre ngasi achamba thoram amada lamfel da leiba Imphal West Police Complex ta Manipur gi DGP LM Khaute na haudokhi thoram aduga mari leinana DGP LM Khaute na haikibada Manipur Police ki oina matam kaya gi mamangdagi tokhaiba dog squad ama leibagi tangai fadaba lakhibani Department ki award pasi yengbiraga lengak na ayaba piraba matungda Belgian Malinois Mari leiraba matungda akhanaba trainer nipan Punjab Police ki Bangalore da leiba dog training center da training laukhibani state asigi oiba dog squad leirabani na mamangda VIP visit lakpa matamda state asigi security ki checksin thorang laukhatpa atopa agency dagi lauramba adu leiraroi loinana state asigi law and order amadi drug smuggling tawbada huising asi sizinaba yaragani haina DG asina phongdokhi Panba yaba mana DGP LM Khaute gi mityeng makhada Manipur Police Department na sizinaba train tawraba Labrador ani hauzik sizinaduna leiribani Chahi 5 years mamang da khoina khoi gi Labrador papsi procure tawraga ani se semgatlaga sumaina khoi canine service utilize to bane last about 5 years ekhoi gi drug scenario si yangaga adui mathakta security scenario si yangaga breed se aphaba aduga properly train to ba amaje darka way haiba Manipur police na field se kanna to ba matung le khoina Punjab ki dog training center duga phauna raga khoina government gi permission lo raga government na approval pi ba matung da Belgium Malino Mari se procure to bane aduda hojik se full flat haiba tai canine service ekoi mayam people of Manipur ge interest ekoi na pi bangam ni haina asa yam chaun Angang singbu piklingai dagi hauna ningthina takpi tambi ba hauragadi tungda laibak asigi afaba citizen puthokpa ngamgani haina MP Dr. R.K. Ranjan na phongdokre wafa masinga si hautal da laiba SV Getwell School gi annual day celebration da phongdokhibani thoramadu da athoiba mithunglen gi warol piraduna MP Ranjan na angang singi mama mapa oiba singna su macha singbu tungda kari ohening bagi wakhalonda mahai tamba thabage amadi angang singna karamba mahai gi lamda apamba lai haiba ase kupna nainaba matam oire oza singna su mahairoi singbu tapi tambiba matamda lairik khakta natana tongan be hiram kaya da su haithoi singthoi hanba angang singbu takpi pham thoi haina phongdokhi ngasi gi thoram aduda Manipur gi ningthau leisemba sana jawba su saruk yakhi Laibak ama saukatpada khwaidagi luna sangirse ihal hanbada mama mapa niko aduga ani subana school and institution da leriba oja sing sini mama mapa se karino haye khore nete yengbiyo nomagi pung kun mari sigi manungda school da lakadoi se hardly 6 to 8 hours pung taruk taina nipan kaktani oja ga lone gadoi se pung kun mari manungda remaining du kanaga loinai mama mapa ga loina bangaktani United Kingdom gi any imung amada masa sing larik tamba thaba haibase parent to ki duty neba project ki bharat ki संविधान right to education nairi neba UK dadi right to education say it should be compulsorily provided by the parent by the family ado ko ki bharat sarkar na nation da piri neba
ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯁꯨ ꯌꯦꯡꯉꯣ National Highway Imphal Ziribam Road asigi manungda leiriba irang thong asigi fibam yamna chadre thong asi lanana bohonabada pung ama hena changle nungtigi lambi asidadi lepa leitana pot puba gari da natana lanai miyoi kayasu chathok chasin tawre adubu hauzik oiriba thong asigi fibam asi atukki matik fibam chadaba ama oire thong asi lanana bohonabada pung amadagi hena changbana lambi da gari mayam ama panduna leinare Imphal Ziribam Road asida changlakliba gari sing asibu overload na ayamba oibana thong asi lanana bohonabada khudong thiba thokadra haibasu mipainare Khwairamban Kaithel gi temporary market ki Kaithel fambi sengi marakta khatnarakpadagi Kaithel fambi mari soktuna Rims Hospital da laikanakre thaudok aduda soklabasing adudi Bilasini Panthoibi Sana Kaithel gi secretary Bimola Sana Tombi amadi Asalatani Impact News na fangba pauda thaudok asi ngasi ayuk pung nipan makhai khara helakpa matamda thokibani Kaithel da irang thokle haiba pau fangbaga additional SP Crime Against Women ki Investigation Officer Ratna, Imphal West ki Commando DSP Kishore Chan amasung Imphal Police Station ki SDPO Vidyapati mafam aduda laktuna irang adu laksan ki makhata na irang thoktana ba mafam aduda police personnel singna ngak senduna laiki Matang swice the break amalawsagi break ki matung da Republic Day celebration ki cheksin thorang lokhat pa oina tongan ba mafam singda police na thibu humbagi thabak chatha khibagi pau amadi Manipur amasung malem gi tongan ba I pau sing puduna lakchege Impact News pumiyeng taduna leibiu mayam muka na taram no okchari bulletin asigi makhata ba pau miyam de pizari Lakliba Republic Day celebration gi cheksin thorang lokhat pa oina ngasi Imphal East District Police na Kangla Sangom Sang Awang Laikai da yumthong khuding changduna thibu humbagi thabak chathakre thibu humbagi thabak adu ngasi ayuk pung mari makhai dagina pung 3 minute nifu manga fauba additional SP TS Krishna Tombi ki mityang makhada Imphal East ki ASP Thongkho Chon Haukip na luchingduna IE ki CDO OC CDO IE OC Lamlai Police Station Women Police Station amadi CDO gi atopa team nipana chathakhiba thiba humba aduda nupi nifu humdoi amadi nipa homfuga manga verified tawki maduda masagi saktak che puthokpa ngamdaba naha ama makha taba wahang pahong chathananaba police na fukat khre hairi Lakliba Republic Day celebration gi cheksing thorang lokhat pa oina ngasi District Police Thobalna Langathel Maning Laikai da yumthong khuding changduna thibu humbagi thabak chathakre thibu humbagi thabak adu ngasi ayuk pung manga ga minute 15 chatpa matamda pung 8 fauba additional SP Operation Soibam Sachidanandana luchingduna Thobal CDO Khongjom Police Station amadi nupi police personnel singna yum chamaga kunthra romda chathakiba thibu humba aduda miyoi chani gani furom verified tawki hairi Hojik chathariba Hero I League ki league match ta Minerva Punjab amadi Kerala Gokulam anina hojik lamba thengnari hainariba match asi ngasi nungthil pung ani taba matamda Punjab ki Guru Nanak Stadium da sanaba haukhibani league asigi ngarang sanakhiba league match ta Mohan Bagan na East Bengal bu Panjil ani amada maithiba pikhibani Kolkata gi Sol Lake ta sanakhiba match aduda Mohan Bagan ki Panjil adu J Baitia amadi V Daiwara anina match ki tarani pan amadi homfu manga suba minute ta Panjil adu chankhibani aduga East Bengal gi amata ngaireba Panjil aduna Dela Espatana match ki humbudra matoi suba minute ta chankhibani league asigi ngarang sanakhiba ani suba match ta
Trau FC na Churchill Brothers pu panjil ani amada maithiba pikre. Goa gi Fatorda Stadium da sana khiba match aduda Trau gi panjil adu G Williams amadi J Mondal ani na match ki taramanga amadi yankhai manga suba minute ta chankhibani. Aduga Churchill Brothers ki amata ngairaba panjil aduna A Abu Bakar na match ki minute kuntra suba da chankhibani. Aroibada bulletin asigi headlines amuka hanna miyam thamjare. Manipur Police Department ki tokhai ba dog squad among asi Manipur Police ki Director General of Police LM Khaute na hangdokre. Amasung angang singbu piklingai dagi hauna ningthina takpi tambi ba hauragadi tungda laibak asigi afaba citizen puthokpa ngamgani haina MP Dr. RK Ranjan na phongdokre.